Bishnupur District ki Kwakta Ward number 8 da Kuki Militant singna attack chatharakpada chahi tara taret khakta ngariba nupa macha ama laikhidre. Police commando amasu laikhidre. Sazilok Haigruzam amadi Kamong da Saramba Bunker Singh Security Force Sidokre. Chingthak da Sariba Bunker Singh Sidok na Chingya da Hana Sidok pa Yaning de Haina Kunja Singh na pen da Bufongdorakli. Kundrakwam AC ki Laitan Popi Kulda Tangdu Laitaba Pibam Hanjilakle. Lanje Nakiba Miyam na Yumda Hanjin Biraklo. Security ki Matik Chaba Protection Laire Haina Taruk Shuba MR na Apil Tarakli. Government amadi aided college singda undergraduate toriba lanjenari pa mahiroi lising ani romda khudong chaba pi na Chief Minister's College Students Rehabilitation Scheme hodokre. Amasung Manipur da thokliba irang asina maram oiraga bank dagi loan lawba amadi singbada khudong chadaba kaya thengnariba si koknaba RBI ki makha da thaba kaya lawkhalagani hairi.